ngasi nungdaram phongmasi phongsingdagi maruoiba paukhongpa charaga mayamda share tawjage ahanbada langthabal kendragi MLA na kidney animak naduna layeng liba koizam dirasta lupa lising yangkai tengbang khare paumigi punsi paumigi belu paisana lepa yade kesyam hanagi cap and PD minister langthabal kendragi MLA karam syam na haikhre paumigi punsi paumigi belu paisana lepa yade paumi amana nungan madagi numita ba phawba thokliba thodok wathok mayamsi khomgatlaga miyamda phangalliba asima khwaidagi topa tunganba beluni masina aikhoida I paw phanganmada natana gyan gi oiba loksing miyoibada pi wafamasi mahakna ngasi kidney animak nabadagi hauji layengduna kidney transplant tawnaba hotnariba DDK Imphal gi stringer amadi morning bell gi paumi koizam Dirajit Elias Dirasai nifuga manga apokpa aribamgi layengwada karadang oirabasu mating oinaba maaki mayumda satuna lupa lising yangkai tengbang pibada Sire Syamna phongdokibane Sire Syamna makha taraduna paumising ayamba sel thungi phibam phatte sada maudradi sel thungi phibam asi aduki matik phatte makoina senja chongjariba aduga sanade paumigi belu khanglaga paumi kandaba yade haiba wakhalonda isamak mayumda satuna selgi tengmang pibane miyamnasu angamba mating pangbiyu miyamna angamba khainaduna mating panglagadi mamal yamlaba mahaki punsi kanba ngamgani haki hainasu pauksi esna makhatana phongdorakli atopa maruoiba pawmana manipur itatatana thoklaba thogdo ama oirakli Nupi ama Laikat Naba ngamdana hospital laikidrei ngarang numidang pung tarerom taba matamda Kakching district ki Waikong police station gi manungsana Waikong tongkha pokpida leibi maunaha ama Kakching da leiba jiwon hospital layeng naba purakpada Laikat Naba ngamdana laikidre hairi laikidra bi nupi asigi maming laisram ongbi ebe laisa sahi kuntraga mari mapuroibagi ming laisram Nilakamal kawi maaki sahi tarahumdoi shuraba angang nupa ama sahi manga shuraba angang nupi masa ama lehauri nupi asigi khong laithek-pagi wabagai lamkhai bazar da leiba san hospital puraktuna layengki maduda hospital asigi mari leinaba doctor na hidak langthakna singba kaptuna layenglaba matungda nupi asi obna singba tawduna phibam lusilakhi maduda hospital gi doctor singna Kakching da leiriba jiwon hospital refer tawrakhi anaba asi jiwon hospital Tana puraktuna layeng sathanaba hotnabada hospital gi doctor singna siraga purakle haina khangan ki haidi laikhidraba nupi asi hospital gi doctor singna ningthina layeng bidabadagi laikhidabani haina imung manungi miyoi singna phongdokhi loinana asiba haksang lauroi haiki hiramasi matangda mari leinaba police station case ama register tawre loinana nupi asi ahanba layeng sathakiba wabagai lamkhai bazar da leiba san hospital asi niyam sumna takhom tokpa register na singba tawduna ana layeng gi thabak sathabo hospital ama oibra haibigi matangdasu mari leinaba police na thigalagani hairi hainasu poxi isna makhatana phongdurakli atopa pawamana Thangmaiban ge laikai anida miyoi nifuga taruk positive oire Thangmaiban ge lockdown toriba mafam singda sarkar na tengbang bagi polam sing phangan pham thokle COVID-19 na positive oiba miyoi kya yorok padagi hauji sarkar na Thangmaiban gi mafam kya localized lockdown lokthokuna section thorangi thabak lokhalingai sairak asida Thangmaiban khongdram selungba laikai maktada miyoi kunthra ga nithoi amadi Thangmaiban lairen hanjaba laikai da miyoi taraga mari punna miyoi nifuga taruk COVID-19 na positive oire hairi ngarang di haungna tangkak ani thokna Thangmaiban khongdram selungba laikai da leiba Thangmaiban United Youth Club ta sadakhiba COVID-19 test ta ngarang nungthil phawbada miyoi kun COVID-19 positive oikhi masigi manungda ani suba tangkaki oina miyoi humdra test tawba matamda miyoi taraga nithoi positive oikhi hauzik phawbada laikai asida punna miyoi kunthraga nithoi positive oire Pao sinhai positive oiraba miyoi singasi COVID-19 gi symptom ka hen utpa amata yaude miyoi singasi hauzik masa gi mayumda lairi adubu laikai gi miyoi singna phongdorakpagi matung inadi COVID-19 positive oiraba miyoi singasi sarkarna khudaktagi COVID care center singda thamduna makhatana leng sathabiu hairi ngasi gi oiba Manipur gi COVID-19 update Government of Manipur COVID-19 Command Control Room dagi thokpa press release number 214 da ngasi gi oiba pung kun marida general population dagi miyoi sama kuntraga nipan positive oire miyoi humdra madi nupani duga miyoi humpuga nipan amana nupi ni hairi aduga atopa miyoi ani masu positive oire makhoi sina Central Armed Police Force dagi nesu hairi
अदुग ngasi positive oiragliba mioi singsi Imphal West dagi mioi nifuga mari Imphal East dagi kunthrago humdoi Thobal dagi kunga mari Jiribam dagi mari Kangpokpi dagi mari Sursampur dagi mapan Tengnopal dagi ama None dagi ama Bisnupur dagi taruk Tamenglong dagi taruk Sandel dagi ani Kakching dagi ani amasum Senapati dagi ani ni hairi aduga mokhoi singsi loinamak local transmission isu hairi aduga hojiji mokhoi ge lokhotpham thokpa section thorangsing covid care facility da ship tawkre hainisu sigi press release na makhatana phongdurali aduga ngasi pung kunga marida punna miyoi ama covid-19 na positive oiduna laikhidre mahak sahi humdraga nithoi shure mak nupi ni Imphal East dagi ni hairi mahak si rims ta laikhidabani apunba Manipur gi oiba covid-19 na positive oiduna laikhidraba ngasi phawbra apunba miyoi masingsi sama kunthraga mapan sukre aduga ngasi covid-19 dagi phaduna negative oiduna discharge tokhiba apunba miyoi masingna sama kunthraga nipani hainasu press release na makhatana phongdorakli atopa paw amana Hathras ki gang rape thijiliba police officer gi nupi mayum da siramle amna ngakpa thodoni myam sigi Hathras ki case gi matangda ana onobu report la khudingi aina dum share tawjabane yamna ngakpa thodo amada Uttar Pradesh ki Hathras district sei tara mapana ngai ribi dalit nupi masa amabu upper caste ki miyoi marina sarak tamdun izat mangalaga hat khibagi thodokpu thijiliba police officer amagi loinabi maki yumda sina phangle paw sigi matuina siriba nupi asi lebak wathok oiriba gang rape asibu thijinanaba state government na CM khiba special investigation team gi member ahum gi manungda ama oiriba police training center unagi DIG Chandra Prakash ki loinabini Puspa kaubi sei kunthraga taruk shurabi DIG asigi nupi asi yumgi selling fan amada tharu yalaga lairamba thengna khibani maangna siramba matamna suicide note na singba amata thamlamde haina phongdokladuna misi asigi matangda akanba mongra thijinbagi thabak sathari haina police law and order gi joint commissioner Nevin Arora na pamuisingda phongdokhi hainasu pauksi isna makatana phongdurakli yawna mak ngakpa thawdo amani mem sigi thawdo si makatarak poina atopa paw manamo mathang sahi gi January da covid-19 gi vaccine leba asida phangalagani Harshvardhan leba asigi health minister supai riba minister Dr. Harshvardhan na leba asida paksana sanduraliba covid-19 mu thingnanaba laina asigi vaccine lakliba english ngani kunga mathogi January da miyamno phangalagani haibagi thajaba pikre wafam asi mahangna DD news ka akhanana unabada phongdokhibani maana makhatana phongdokhibada hauji leba asida vaccine makhal ahum gi trial sathari haina phongdokhi vaccine makhal ahum asigi manungda vaccine amadi third phase clinical trial da yamna khumang soksili haina su mahangna makhata khi vaccine ani edugi manungda amana third phase ki clinical trial da handakta satkibaga loinana lemhoriba vaccine makhal amana ani suba phase ki trial da sathari hairi haujik sem sariba vaccine asina progress yamna leirabadi mathang saigi June amasum July gi mamangda miyamda covid vaccine million songarom phanganana bokhonagani haiki Dr. Harshvardhan na lakliba festival sing asida virus asi makhatana sandokpa thingnaba miyamna covid-19 gi SOP amadi guideline singbasing ngakna chatpinaba appeal tokhi hainasu pauksiyesna makhatana phongduragli thank you duga mayam horen pung mapanatar mapon makaidai da sunjoi shoiduna anawba video anawba paw update pizaraki mayam du phongaminasi